Ibon jas iring thawi mana asida pambin ebai iring thawi mana ta ibon ja pubala yang pubala yang mata knowledge share Ya betul. Jadi nungkap dulu, main kau nungkap dulu kan? Nungkap apa? Ya, yo. Mungkin sendiri berkorek, lain pergi, lain posisi, lain sentera turun turun. Bersih masalah sembang, matang masih spokesperson BJP Manipur. Mai chungu di are kau sim kau bangun sih. Manipur siapin yang Yesus. Sana jauh na, maka sana, maka kita bersedia pada tidur di sini so alaman sini mau pernah apa, ada ini bawa, pernah na, ada ini bawa, bawa nasi, lain community, itu Manipur, ada di Hongkong nasi alaman mai berbaik. Masuk ke mana yang lebih
loibana yung nababalay ito hindi ko po hindi na iwapan sa matansi family malamang na siya ko ipapon sa ino ko na po na po ko PA highlight ko locally hindi ang ato ipahapon ko na nilalisan ko ito ko kasi sa ko siguro borok tensi Hindi na may nagtat ang YouTube. Manipur na kasi yung ba sakit kita handa yung yung tatay niya na nakita si Pito yang kunaw sina talaga kaliso yung yan na tuloy mo po yun na kasi ano asigurado da asigurado sa bata ni yung ito bukan Putri si Nawin po kahampi na ba ito sa sabi yung bumal ko ni lain kapitini sinong sindo ay ko asunong mo saan di kawal mama ay ko sinami baru ina mayamu purum jabo lo ina na koi matamasu tengje laglabani na ikai kum nazariba ening thongna ngasigi tinbiriba miyamda inethogi puningi wafam khitang thambinaba sinje langjari balai sabha committee ki taraf tagi amade isa ki taraf tagi nung thobo aina punem jari ahanbada lamdam masibu bonbiriba bidawi bendau hawaii ima amasu akong jamay pa bidawi bendau hal namaktada ay po mo nagkurumjari siga loina na masiga sigumba bidawi bendau gi sahigi gisangno katpa sumbat thoram asida yaubiriba lengbirak leba kullasigi lekai asigi ahalaman sing ima ibe se isal unomak amadi thodo hendona asigi kogi aiga loina na phamin nazariba aigi iyamba moirang them asmi kuma bharatiya janata party gi police ki spokesperson ona lebiba loina na MDS ki susya lebiba iyamba go su kai kumnajari aduga ipubo halibo election biribo su aina ming hangat sadraga su kai kumnajari loina na media ki yawi bechini naw sing aduga siga siguma thawlam masibu sigumba nong singi pibam hatraga su kadai de soigi gadage haiduna yamna wana sien song do hona biriba bari haro sing kuna magkusu ay kai kumnajari ihar hat bada ay hak ngasisi ondok pa ma ay gi khudong sada bang kakthok tana ay matam sana nganna mafam masida ay yongjerok pa ngam khidre mayamna ay buwana ngaibiramba aduga kari haini yamna nuksina ibung opiba masida bang ta ay ahan dalaman tonsinjare tamjari taseng nang ngasisi ay matam sana ay iyamba asni kumana kung taramathoida mafam masida yawna batapi bani adubu akoy miyoy bana khan manama ishorna laina sin manama haibuduni aigi father in law si October tha swaidagi masa ngamaktadana Delhi da koigi layengba chatpani aduga layengaga laibani adubu ngarang si nungdang athengbada phibam phalaktre phibam kitang phasalaktre aduna aisu yauna chango haibani ada ahing duda plane ki kari ki ticket ki mayam ama chena ba kudong chada ba mayam ama kasai ayu pause akoi kat phamoi da ba adagi chatpasi
ai yaudra yaudra haibatuki yamna kaino khak leinaraga mamaida ai gi loina bidu lang hana chalamo ai somda ngasi thang gi su dugumba aruba lai gi thorom lei adigi hojik mayang phal da su koigi koigi marup robindrogi magi political conference lei adun hana loina haijan nagar ngakten na mayam du warorani alang khan sakala mo tolga to maina sinaraga ise yamna kari haini irang langna ai lakjabani aduna ai gongba ngamjar khidabasi dong tamayam ngakpi gani aina yamna nuai jabase ai yamba Sni Kumar si ai dingasi ngai haibadi adum rajniti gi oiba adagi ko BJP gi kari gi adum tawdra leibasida sumaina lai gi kari gi ta thawai yauna lusing biraga ahalaman sumayam ga kullaga sigumba thawramga phajana sinlang base u badai yamasi ngasi si rajniti wala oiba utori bla natraga ko yamna ina laining bu yokat topanga miwo yamo utori base ai sade ngatang phambas de khanje yam phajana masuta na simbirami ai khoina khangi madudi imai bema aduga ipai mo kongjamba aduga oi bi imai bema sigi wari koi leigre manipur gi dumba koi gi moyang kanglei rol da magi tangkak naina leigrabani na sigumba koi gi chiang phaugi langi mapu oi bi ba budogi bendo ani gi sigumba chakno katpagi thorom sida ai bu yawba phangan bi base masi ai gi yamna laibok phabane na tumaina longje aduna ai lakpada su agang singda gari si kanna thawlo masi ti soidra mayam do halaman sing mayam do waro na rambatare adigi saudana matam hele han sana rambatare na asyam kanna thawlo gari si no maraksda adu sumaina mayam kaidana leibiram base ai masi yam penjai aduna ai koi rajniti su rajniti ni aduga ai koi hana ipana ipuna ahalaman sima tawlamba singumba chadabi si changno katba koi kummamagi koi wana hona jadala thajaba law adi phawna singwa mayam si anoba ai koi kota karaga madubu ai koi na phawgi mabem oidiba phawgi mabung oidiba adu ipa ima du kacharaga sahi magi saba thappa watanaba adu lamdam asi adu leiba asi sahong ngahong nabas maina thaina dagi leiramba koi gi parampara gi oiba chadabi se mafam sita phajana ngaga leiramba su na ai pumungda ai MP amo na nate ai manipur gi ningthaw amo na ai mon penjaba duni nungai jaba duni koi se chadabi se koi phajana koi tugoi nade habado ai ngasi mafam stu ujai aduna haijening badi mayam ama lei aduga amana sum ahalaman sing ai ngonda takpi bada mamangai da aigi ipa pokwa ibudo haibatare koi burchana maharaj na koi lamdam sida mahana lakpi khie na hai madugi lakpadu da sam koi kari haini kara misunderstanding khulgi ahalaman sing aduga ningthau bi site gi khara adugumba nungai nagi da bugumba khara leibagi wari masoina tajai maduna maram oraga khuldasu nungai taba madum leiba adagi khulsidasu awana haigadra natraga khudong chadaba kogi ningthau gi sap kumba kari kumba leibagi ama matam sangna leirakpase masi ai masi sida tajai aduna ai thamoi sengna ibudo ibendo anigi khuya khadu sangjaraga aina tasengna manipur gi ningthau asengba makta oiragadi ibudo ibendo anigi thawjal do aina laujaraga ngasi dagidi adugumba akogi iningthau budasana maharajna kullasida pien gidaba nungai gidaba maduna maram orga khumsida awana taba mithoi mihenba mi tholoktaba adagi kainom tang tawragasu akogi mahi yalamdai da hekkaiba adagi khunjau leisau daba adai kullasida akogi ina kara khunba kari toba mithoi mihenba leitabra singba ayam ma leirambado ngasi eba numisidagidi
이부도 이벤트기 통장 니자라가 아이나 만니푸르 통어머다 마시다기 그놈막 나도 꼭꼭 올비로 마시다기 아파바다 오이바 누아이바다 오이바 아두가 싸웠바 싸바 탁바 와타바 떠루바다 굴라시기 미오싱세 미토이 미헨바 군시 농상바 아두가 싸다 넉다 따들 군자오 레이사오바 아두 굴시다기 अखोगी मसक ममिंग लाइद थोलकपसिंगसे अखोगी कई हानि मणिपुरगी अमसुंग भारत की मफमसिंगदा अखोगी मसक नाइबा अदुगुंबा लुसिंगबसिंग मयाम अमा पुथोरक्तना अखोगी लमदम से खुल्लसे अखोगी मियामना मसक खंगबदुंबा नुआइबा खुंजाव लेसाव खुल्लम ओइबिरो हाइबा आई मयामदा असबाई हानगी लेरंबा अखोगी मीगी लोनदा हारगा साप हाइबा तारे अखोगी लोनदा हारगा मिसै मदो ngasiदagidi punamak ko haidra mayam lobiro aduga loisanjarapada aise meeting amasung chiangadaba aduna ne aise phayong ga selaga lakjagadabane ngasi je kitang aise tension na yaw yaw no lakhre phayong je selaga laga jo somda meeting ani lei meeting du dong phayong ne kaina changu dong phar ta do ba dun aise kaman lolaga angu ba me da selaga lage lakjabani masi su mayamna warung bi bayatre aduna loisan jalak patai na haijening base ai yamba asni kuma mayamna suyana khangbire adugumba yamna miyamgi khanba miyamgi social work toba adugumba ekogi social worker mani aduga ekogi bharatiya janata party manipur pradesh ki su yamna mamal jamna ekona yamna wangna ekogi luna thamjaba adugumba kaya karta amani ekoi worker amani aduna mahakisu aningba makhak leijari mayam hena khangbiramani hojik laifam nina ekoi yamna rajniti ki kari wangang bu sunwai jade magi aningba pa mamadi leiri mase ibudong event tau disu ekoi mayam thongni rasi aduga mayam gisu thongjar do happy dra mutang di magi aningba pa mase ekoi mayam mai pahalasi haibasu ai mayam thongdai Aganjari aduna nongbasu sinataba ekogi political ge ba duba meeting kari gumba mayam sinbi ba kopi yalga ai yaujage madudala mu politics ki ba political ge ba wadu gangjage adunga sigi oinadi ai yambase wazara abani yam kuina mayam hena khangbira madi yam kuina wazara abani party ki su aduga leiba kisu aduga kendra sigisu adu khulla sigisu ya wajara badum miyoini aduna handakti mayamna nuksibibam thobara haibado aigi bakidagi thamjari aduna wafam prasai tentang thamjaraga matangi adugumba political ge meeting amada emu laksage maduda ekoi silpa ekoi silina mayam halaman sing mayam amatoina ekoi phaminaraga kai tawje kari tawsige dom madu tana minaraga ekoi manglomda sanction binasi haiba wafam prasi thamjaraga ai mayam puno ko purumjan